tasawwuf ki meduk murid natraga salik amadati naitom taba haibase mongoda thauja loina thoi amaso naitom taba haibase mongoda nuaizaba amo thoi masigi maram ani le amana mahaki amal de yetaba maram de mahaki nungda puning lesin naba matam pun mak tokwa amaso nungi konjen tang na ba onai amaso nungi konjen la to galoina na mahaki faisla wari bodu lo na ba onai wari bodu matung ina mahak na thabak amal do thok na ba onai maram asina mahaki nunga kaina ba se mongoda wabu nunga haibadi mahaki inner self asiga nungi masa asiga haibadi shir asiga fangnaraga masigi loina na hingna na bagi namakti naitom taba haiba ase yang tangai kata boy de maram di naitom taba da achikpa phang ayet pasing dagi hingi maram asina naitom taba da mi amaki masak khangi hairi bani naitom taba so thora iba pot sikari da mahak se kana gumbagi mateng khakta da hingba mira natraga marom dum hingjaba ngamba mateng leiba mira haibaduni atokpagi makha poduna taraiba mi singa se naitom taba matamda asumna khangi madudi mahak awabana na koisale maram asina aikoi naitom lakpani amsung naitom hange tori bani masigi damakta sogo tharang amadi aikoi na naitom tana leiba matamda isane isaga aigi nungi isaga inner self asiga phangna na bona basini namaz di engbiu tayang pangi pot param kauthopaga Allah mapuma ki mai ke don sili masi inner self ki mai ke don sila ba khakta da mai pa ngam gadi maram masina Allah gi nabi sallallahu alaihi wasallam na namaz gi mang musang matung da Allah ki tasbihata zikr da leina da tambiri bani namaz gi thawang tawna da tawre tambiri bani ai khoina huzuda natraga namaz mamang da tang pan gi oiba ochak ki oiba materialistic worldless the sun do not mak leira badi wari batai dunia gi oiba sara badi natraga ai gi ponging na to mai ke lam thok to leira badi ai gi namaz su ai gi ibadat su ai zikr su ai gi muraqabat su apan baga apan manga to ere maram de thawrang to da kana kumba amana ere na da thoga sanara ba kum thawrang to da kana kumba amana kali gu matha mong to pata mateng phang da ba company samam na ba company confuse oi bata lai ba mi ama hai ba se thawrang to da ba mi sing khatta da thokal maram asina ibadat ta tambiri ba se ibadat ki thawrang to ba sini kudamana roza gi mamangda mamangi thada sabanda abede roza gi thawrang to je ba company asuna hazgi mamangda so ekona thawrang changi ai ko poning thamo se thota hanba sendokpa class ki tha ko proppa amasung hazgi ahkam su khangba galodna hazgi wakhalwa concept sing su khangba ama chang asumna ai ko na tom ta gi matang ga mulaksi naitom ta ba haiba sina isabu sanggot chabani isab sanggot chaba sina amal punamo ki maruli isabu sanggot chaba isagi poning sanggot chaba thamoi sanggot chaba ache tangai phada bani amal punamo ki maruli thabuk khodi makta dunia hi gi werabasu din gi werabasu thabuk khodi makta isagi phigam isagi isa ase sanggot chaba haiba sina kwai ahan ba pandam oige dore bani masibo pre plan hain su khangnari masida naitom ta gi matang da kayam yam na tangai phada gi haiba sini naitom ta ba haiba se ta seng badi makhal ani dani amana tang pan begi oiba pochak sing dagi atop makhlu khosem sing dagi mioi ba singi marak dagi mioi ba sama dagi naitom ta ba ani shawala hairi ba mapan gi oiba pochak singi tang pan ba sidagi naitom ta ra basu mahanga kana le tram hum de chen lo la basu mahalo chingung man dana traga ko hamalung chang da lo la basu gari kuma amal lamage pandam dal mai khra basu natraga maseta itkaki halata leikhrabasu mahaki nung asina kari umba mahaki wakhan sing asina kari umba lakshandrapa musu wakhan sing asidik naitom tadraba khawate habite coming new thought sing asa nong sanchalai wakhan sing asa wakhan sing asa asidake ko hingjadraba amsu masi pai ko na thok chadraba masigi bisa thambang ngamjadraba adu erabati mahaka jawa sanaitom tar Osaki dunia dagi miyo be samaj dagi mahaksian be to yung sumaki nungi nung tadi pwedeng wala sunay tom taro charang na ba amate anin banan atuma question dura lay gani look dura lay gani kasi na ahan bagi na tom taba tayong samaj dagi laptop pa na talaga mas dagi masigi malung dalay na baso na tom taba nga bodori ba si ay nungi haibadi laksin zaba amasung ngatok saba naitom taba sino ke dori bani nungi naitom taba sigu khalwat i anjuman haina
tasawwuf khangani khalwat e anjuman habis karino ai khoi na kethen da lebi ya mitin me khom da lebi ai hak ki oiba amal do dum sa thaduna leiba do ai nung yi oiba phangna ba do ma phangna tuna leiba do dami jigar dum sa thaba do ai gi thamoi gi thampam ma do adum semja ba do thamoi gi thampam amso ma do gi amal do dum sa thaja ba do ta seng ma pan gi seng leiba puna mak se thamoi gi ngam khoi gi manung da thamga da bani aduga thamoi gi nung dana thamoi gi oiba adu khakka luina tuna leibe da bani masi bu tarika ta tambe di ba amso tasawwuf ta mai pang da gi amata ngai ba kya lo singa do ni tram sung ye bana pokning amso thamo akal amso ko amso thamo ni thabak sing gi kene ba si khangje de ai khoi gi wakal singa se masi legislation pan gi dang pan ba da thamoi de pusil loi da bani thamoi de pusil gi da bati ai khoi gi ibadat ke mari nei na pa amal ke mari nei na pa ruhani ke mari nei na pa iman gi mari nei na pa tu ka tu pusil gi da bani maram asina ai khoi gi thamoi se se na du na ta lei gi da bani maram di thamoi de lei di ba adugumba masak sing aduna mi adugi thawbu adu semla ka tori mani mi adugi thawbu adugi kya losing amati mahi habite mati magun boy ka tori mani magi thamoi de leiri bado adugi matung ina mi adu thamuk tawi hingi awai noi maramasna mi amagi thamoi bu sene jaba ase tari ka ki achouba wafam amani asina naitom ta bai se ai thamoi asida nillibasi changlibasi masidagi hingba amso puna masidagi hinglaga ai thamoi ba achikpada thamba do bani masigi achikpada thamnabagi upai amadi allah gi jikarni allah tauhid kari kuma mata yasinna daba kari kuma amata sarigoi daba sargiya daba haibadi ising amagi pa koina lobiro maduda kari kuma ithak amata hodre hena khanbiro mado tauhid kari kuma ithak hawrabadi kari kuma ama mapam maduda sargiyare karigumba ama mapam maduda khuthinjalle maramasina adugumba ipak ama semo thamoi karigumba ithak amata haudraba karigumba amata yansinda tauhid illallah allah ki tauhid allah khaktani haba adumaina ai thamoi asida sutlate achikpa khaktada mapung maha o loina na bhona jaba masina tauhid ki asengba panamata lakadori bani maramasina thamoi da achikpa thamdala achikpa gi dang palama purakta mi aman achikpa ga do su phangwa aduna allah gi zikar ase tambi zikar ase achikpa gi mapung phaba adu tan ni achikpa gi mapung phaba ase tan bi tamakta mapung phaba ahang ba machak emptiness amachak khala khali taw khara ba amachak haiba ahang ba se masida mapung phaba achikpa legene ashingma khamthengna ahangma se sida khamthengna achikpa legene aduguma khamthengna achikpa do madu khaktada kana gumba amagi mapung phaba nai tom ta oigene ayi oi punama asidagi yengdaba khaktada allah gi oibada aikoi khong thangge mangamgane ayi gi oiba si karino amso allah gi oiba na karino ani ase khangnabagi atopa ke alafsing ado tasawwuf ke alafsing ai gi oiba haiba ase hakchang ga mari leina baduni adu allah gi oiba haiba se aras ga mari leina ba so hakchang gi mari leina ba se ai khoina aras ga mari leina ba adu ga punsil loi da bani amaso ani gi tonga tonga ba to khangjara ba khaktada ai khoina amal ba mu phaga dori bani asina tasawwuf ki lambi ase tarikat ki lambi ase sher ilallah se jami tu allah se yalak singi khongchat ni hai bani gyalosing aikoi tari ko uri ba khangli ba asi aduba masina aikoi na amal da on thok lamang tung da aikoi na tajaba experience da lelena isagi da hatheng na gi gyalosing atu gi hatheng na gi gyalosing ase tangkak nai na asum sangsin ki bagi lambi atu bani tarikat ki lambi hai basi saret ki masak khangba khangna nam hona ba tarikat to the path lambi da madula khangla ibasing hatheng nari basing soidra basing reality the wisdom ato hakikat to truth ato adu the eternal truth ato aduni hakikat haibas hakikat asidi tam gida bani hatheng na gida bani theng na gida bani allah taala na ikhlas ka loina na saksel lakli basing adu da ikhlas ki mai hoina bibiba atu ko makunni mangawni nur ni hakikat
hakikat ki thak ase masa da gyan ta ga da bani hakikat ki thak da lansin bam so hakikat ki thak ase hakikat ki mati magul ase mangon da mangal ase ndul ase khaji phaw ba lak pa ki gyan ta se tra ga ni ma na tarikat ta bori dama salikama oidri hene lo ta taseng badi salikama na sul ki labi ase ta sang sile ba se hakikat sing ase truth sing ase eternal truth sing ase lom da ba chum ba sing ase kari ko mo phum mamagi lom da ba chum sing ase masana haktheng ba ge bongsa la ni ko da mane ko na achikpa ki mata da nei na ki achikpa kari ma aduna achikpa mapung phana karam na phanga ta ke tauhid ki mapung phau da la kani ei ko khan na tauhid sharik partnership loina ba la ke loina ba ko mo ta ki heng ba ma du wa ma da la thok ki ba do adu wa ma da la thok ke har ba da ko su mapung pha ba ahang ba da mapung pha ba achikpa da lansin ba ma chage material world sing asigi da ban ba da ki la thok pa ma chage matam pun ma ki na tar ba su ai ko la thok pa khong sa ma chage masini wilayah ke khong sa da ba su asal mapung pha ba achikpa ai ko khang ba ma chage mapung pha ba achikpa se khang na ba ki tamak ta isagi shir hai ba di inner self nungi isa se ko khang ba ma chage nungi isa se khud tagi khudi ase khang na ba ki tamak ta divine shape am chage mapu gi makai dagi sem sabira ba sengdok pira ba amasung seng laba adugumba isa am chage khudi am chage khudi ta seng laba mapu ni abi khaba manai singi masak asin masak ase khang na ba ki tamak ta di kamil section dagi ai ko na tamba makoi gi makong sangjaba thi ubumba ma chage aduna achikpa thi ba amasung achikpa phangna na ba na ba ase tarai ba po natte amasung masina kari gumba kana gumba mafam da khajitang thengna karabati ma ka loina ga dori ba ase atai mata natte thawai gi nuai ba ni rogi nuai ba ni rogi ni jat ki mai kai da ni rogi matin jak phang karabani amasung ha po tha karabani mapui mo gi manakta thamoi gi lamdam da aduna achikpa bu thi bi yo achikpa bu nei na bi yo achikpa bu khang bi yo namaz ebada zikr azgar punamakase achikpa gi lambi da khong haibide khongdoi be lambi ga ta ni aduna miwe bana ebada ti tawraga amal li tawraga zikr li tawraga murakaba li tawraga din gi thak punamak tawraga masa gi manung da achikpa gi khongsit ama lejedraba amsu achikpa ga haktheng na jedraba adu ebadi ma awaba haibide dang pan ba gi charang na ba sida adu mak lei khanbi adugumba din gi thak sing aduni aikoina mahisa da ba low haibide low ri ko sing mahisa na ba la tro kari ma thaba ama tori ko se mahi ama gi na tro fal ama gi na tro adu mo mahi adu kan pam thoi mahi tan pam thoi ma po thausa aduna amal puna makki pandam lai pandam sing se khangna aikoina amal tawada ba asina aikoina tawjari be ba da puna makki pandam mapu mahang ne yabi wa chanbi ba aduni ya mahang chanbi wa ase karam na khanga da ki haba po mahon de achikpa thena jaba aduni achikpa de engtha lai yani engtha sini thauja la hai de se mapu mahang na kanada sakina thabi ki bage sakina nabudol thaki engtha wa karai to pham ki bage kokta na te thamoi da ni aduna thamoi ba semba amasung thamoi da achikpa gi mafam phangjaba madu da ni pothapa madu thibiyu masigi da maktadi aikoina iramdamda hanba ma chani iramdamda journey to Allah journey to real place of life isagi punsi asen balam da mamalai di adugi lamdam madu da aikoi hanba ma chani taseng bada ikon tawjari ba pun ma se iramdamda hanba ne si ba matungda hanba tu nataba si tingi da si batamu hainari ba si tingi da iramdam sa khangba iramdamda hanjaba masine koi tanai phadaba se iramdamda hanjaba se pothaba phanglaga da mi sing adugi thabak pothaba phanglaga da mi sing adugi khongchat ase dai khoi leisi khongchat ase suluk kawi salik koisi salikti lakhongi manungda kharadani salik hekta oi be yati murid khurimak salik oi te aduna salik ki khongchat ase phangna bang tamakta
ꯑꯩꯈꯣꯏꯅ ꯇꯔꯤꯀꯠ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯈꯣꯡꯗꯥꯕ ꯑꯃ ꯆꯪꯏ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯁꯐꯔ ꯗꯔ ꯋꯇꯟ ꯆꯪꯏ ꯍꯥꯏꯕꯗꯤ ꯏꯔꯝꯗꯝꯗ ꯍꯟꯕ ꯁꯐꯔ ꯗꯔ ꯋꯇꯟ ꯀꯔꯤꯅꯣ ꯈꯪꯕꯤꯌꯨ ꯁꯐꯔ ꯗꯔ ꯋꯇꯟꯒꯤ ꯊꯧꯔꯥꯡ ꯇꯧꯕꯤꯌꯨ ꯄꯨꯟꯁꯤ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯀ꯭ꯋꯥꯌꯔꯃꯦꯟ ꯑꯩꯈꯣꯏꯒꯤ ꯖꯔꯨꯔꯠꯃꯟꯒꯤꯗꯃꯛꯇ ꯑꯔꯣꯏꯕꯤ ꯍꯥꯏꯕꯗꯤ ꯑꯔꯣꯏꯕꯤ ꯊꯥꯅꯔꯦ ꯃꯤꯑꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯖꯔꯨꯔꯠꯃꯟꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯃꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠꯇ ꯂꯩꯔꯤꯕꯅꯦ ꯑꯩꯈꯣꯏ ꯄꯟꯊꯨꯡ ꯑꯃ ꯂꯝꯇꯣꯡꯐꯝ ꯑꯃꯒꯤꯗꯃꯛ ꯂꯥꯛꯄꯅꯦ ꯇꯥꯏꯕꯪꯄꯥꯟꯕꯁꯤꯗ ꯑꯩꯈꯣꯏ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯒꯦ ꯀꯔꯤ ꯇꯧꯗꯨꯅ ꯂꯩꯗꯧꯔꯤꯕꯅꯣ ꯀꯔꯤ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯣ ꯀꯗꯥꯏꯗ ꯍꯟꯒꯗꯧꯔꯤꯕꯅꯣ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯀꯗꯥꯏ ꯐꯥꯎꯕ ꯆꯠꯀꯗꯧꯔꯤꯕꯅꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯔꯤꯀꯠ ꯇꯝꯕꯤꯔꯤꯕ ꯁꯐꯔ ꯗꯔ ꯋꯇꯟ ꯅꯔꯝꯗꯝꯗ ꯍꯟꯅꯕ ꯂꯥꯛꯄꯅꯦ ꯅꯔꯝꯗꯝꯗ ꯀꯔꯤ ꯄꯨꯔꯒ ꯆꯠꯀꯗꯧꯔꯤꯕꯅꯣ ꯅꯍꯥꯟꯅ ꯇꯥꯏꯕꯪꯄꯥꯟꯕꯁꯤꯗ ꯐꯪꯈꯤꯕꯗꯨꯅꯦ ꯑꯥꯗ ꯐꯪꯒꯗꯧꯔꯤꯕꯁꯦ ꯁꯤꯒꯤ ꯃꯍꯨꯠꯇꯤ ꯐꯪꯕ ꯌꯥꯏ ꯇꯩꯁꯨ ꯐꯪꯐꯝ ꯊꯣꯛꯄ ꯑꯣꯏꯐꯝ ꯊꯣꯛꯄꯗꯨꯗꯤ ꯅꯍꯥꯟ ꯑꯣꯏꯌꯣ Allah Ta'ala ꯑꯩꯈꯣꯏꯕꯨ ꯍꯛ ꯑꯆꯨꯝꯕꯒꯤ ꯂꯝꯕꯤꯗ ꯁꯤꯔꯥꯇꯜ ꯃꯨꯁꯇꯥꯀꯤꯝ ꯑꯆꯨꯝꯕ ꯁꯤꯔꯤ ꯔꯥꯁ